Kurumjari, Image TV Meeting Tabir Sing Boom and Nomaitem Nataram Oxari, Masinum Kilipau Pizari. Big Seed Bharat A 2047 Gi Makada Visionary Voices a session on entrepreneurship Haiba Hiramda DM College of Commerce Ki BBA Department Sinduna DMCC Multipurpose Hall da Pangto Kre Loinana Annual Tax Swap 2022-23 da Saruk Yakiba Makok Mathang Taraba Mahiroi Singh da Mana Matum Singh Yenthoki Amadi Resource Person Singha Mahiroi Singha Interaction Program Amasu Pangthoki Thauram Maduda DMU Gi Vice Chancellor Professor N. Ras Mohan Manipur University Gi Research and Development Cell Gi Director Professor C.H. Ibohal Maitai Thangjam Agro Industries Imphal Gi Founder Thangjam Joy Kumar Singh Amasung DM College of Commerce and Controller of Examination DMU Gi Principal Dr. N. Nabachandra Na Thauram Gi Athoiba Mithung Singh Oina Saruk Yaki Thauram Maduda Dhanamanturi University Gi Vice Chancellor Professor N. Ras Mohan Nahai December Taramathoida Manipur University Dhanamanturi University Amadi Cultural University Gi Mahiroi Singh Oza Singh Loinana Governor Gi Ras Babanda Prime Minister na Big Seed Bharat at 2047 asi Hongdok Laba Matung panel discussion nama Tauduna Pangthokre Madugi Matung inna Leibak ama Sokhat Pahai Basi Society ama Sokhat Pahai Basida Naha Singi Asowa Thodang Kaya Lay Malem da Fauraba Mayoi Kaya Layriba Si Naha Oiringai Matamda Makoina Tauramba Singthaba Yaba Tabakaya Pangthok Lamba Dugi Mahainani Naha Sing da Ahenba Pukning Sangsin Bahai Basi Hauzigi Matam Asida Di Yamna Maru Oi Naha Kaya da Magi Haizaba Sin Pamda Mai Onsin Bahai Basida Wakal Thadaba Mathok Tai Hainasu Fongdoki All of is environment and culture can I not changing a mark, I made a problem than having a I'm sorry, moral education at the end of Mathung Tabrina. Sing the Parliament for one of the youth heroes that way at the school, college, modern house, college, university never started starting. How can I see what college I have the variety right now? Dixit Bharat at the developed India high name 2047 must Aku kadang-kadang ada ni, itu India yang pun kena macam ni, pangkul dari mana pun. Aku sih dah lepas tu, saya tak confuse. Aku aku national mathematics dia lagi. Zaman zaman lagi, sampai ekonomi lagi bad apa ni, national mathematics dia. Sih so aku dia college of science tak. Amu soal pangkul kena mana kita tu sih. Saya pun begitu sih. Aku ada lah. So si program dia apa institusi itu pun pangkul lain. Aku nak dalam universiti itu masih nak masuk pangkul terlewat. Thank you very much. Okay. Mayai Kawa Nisa Heroin number 4 WY tablet SP tablet Atai Nisa Oina Seasonary Basing Seasonaba Amadi Yon Bayaroi Haina Arambai Tengol Kaksing Unit 26 Ki Maikai Dagi Fondorabli Arambai Tengol Kaksing Unit na Thorak Pasterol Namada Pallibadi 80 Kaksing Unit na Koliba Mapam Singda Maram Sadana Ngaihak Laitana Bazar Thong Lolhan Bada Saugat Laroi Maramdi Hauzik Oiriba Manipur Gi Fiba Masida Nomagi Sara Tanjari Basingda Awaba Yamna P Marup Tender Sanaminariba Members Singi Sentok Lambigi Awat Apa Tana Minaraga Makatana Satanaba Tobio Imung Manungi Kana Nainabada Kana Chainabada Etina Midyang Samdoi Adubu Orpan Naiba Blackmail Nachingba Tauramba Toklabadi Etina Tumina Leitok Loi Mayai Kaba Nisa Sizinaba Amadi Yon Bayaroi Hairiwa Wapam Asi Thawai Drabadi Maduda Tolakpa Afafatagi Daita Masamasana Puzagadabani Hairi Kaksing District Laiba School Ahum Haibadi Martin Grammar School Kaksing Wabagai Higher Secondary School Amadi Padmaratna English School Kaksing da Disaster Management Gi Matang da Awareness Program Sing Pangto Kre Indian Red Cross Society Kaksing District Branch na Sinduna Pangthokiba Awareness Program aduda Prakritina Thokhanba Khudong Thiba Sing Yua Haba Ising Ichaw Landslide na Chingba Thorakpa da Karamna Mayokna Gani Haibagi Matangda Mahiroi Singda Takpi Tambiki Ngasi Awareness Program aduda Indian Red Cross Society Kaksing District Branch ki Vice President Moirangthem Manihar Chairman Dr. M. Rajkumar Secretary
KSS Dharmadas, Treasurer SS Manihar amadi atai branch asigi member singsu saruk yaki aduga IRCS Kaksing branch ki member P Lokendra na program conduct tauki October ahumda Thongnauzam Brinda amadi Yambem Labagi Marakta mobile phone da sanakiba wari ama December 12 amadi 13 gi lonaba ahingda viral salakliba recording amagi matangda Brinda masana audio aduda haikiwa wafam sing adu withdraw tawre haina ngarang paumi amadi maira paibi singi mamangda phongdokre wafam asing ngarang numidang ya school janmasthan da leiba Brinda gi yumda phongdokhibani mahakna hai mamangda lanai meeting amada audio viral oirakpadagi loop kayana laktuna sengdokhraba matungda October 3 gi pung 9 dagi 8 fawbagi manungda Yambem Labaga Sanakiba Wari ama December 13 da viral oirakpa asigi matangda haikiba wafam sing asi withdraw tawre loinana khoi saunaraba miyamna yungi potsai kaya ama amang ata thokhanbada natana ipu jubraj tikendrajina thamlamba historical artifact ama busu tugairamba asi thamoi songna nungaite haiki mamangda ai hakna lanai meeting amada khanabu wafam ama audio machet am viral oirakpadagi arambai tengolgi silinauna laaga ai hak sengdohan bigre ai na haribo wafam do ai jagre adugi matungda maitei lipungi silinau singa mugla aga amuka sengdohan bigre aduda sulane haijagre madugi nungan bada ima khara amugla ami sengdo u haidana haiba ima singla ambasidadi ayumda leitadana sengna hobdre sigi matungda October gi tangda Yambem Labaga aiga sanaba wari ama ndaki December gi tang 12 ga 13 gi loina bada amuk viral ama amuk oire hariba viral oire bo wafam ase Yambem Labaga aiga lanai oina sanagi bo wafam ni hariba wafam ase mamangda haiki budumaina ai hak amuk hanna ngasisu withdraw tawjare Amaromda Singzamaidagi Ya School Maira Paibi Loop 13 gi convener Leima Pokpam Santibalana Phongdorakpada October 3 da sanakiba wari amabu nauhauna na December gi tarik 13 amadi 13 gi lonaba ahing kuki singi asiba haksang mokdagi puthokhiba numit asida viral oiraklibasi kanagumba amana maningda lila sanaba manba mawong ama yawa maliba asi lengakna midyeng sangbiduna thidoku loinana karigumba pung kunmari gi manungda lengakna thidokpa ngamdrabadi lengakna audio asi viral sathanbani haina lauragani haina phongdokhi kolbung amasung phogakchau ikhai mamangi marakta steliba khuga turelgi area da khulai paiba miyoi sing sathok sasin tawre haibagi akaknaba pawma phangbadagi Bisnupur district police amadi Tarataruk Suba Kumau Regiment Apunba Team Amaga IGP Zone 2 DIG Range 3 Amasung SP Bisnupur gi Mijeng Makhada ngasi ayu pung 8 lom tarkpada singnaba mafam singda thiba humbagi thabak sathabada khuju khulai kayamarum phagatpa ngamkhre phagatliba khuju khulai sing adudi magazine yawa carbine ama country map 9mm pistol magazine ga loinaba ama 9mm round ahum ICE hand grenade Mari improvised motor tube ama 52mm IC motor cell ani smoke cell ama improvised motor cell tarataret 12 bore rounds bell yauba mapan gram chani gun powder ni operation adu pung mapan tabada loisinki Manipur da hokiba me ahumdagi hauduna ngasi fawba kuki militant singna maitai furupta nongmai bom kapsinduna amadi yung kai kaya mai thaduna landarakpa aduda masa ngakthok sanaba mayum makai kannaba honabada achouba thodang loriba miyoi singda CBI amadi NIA na yum da sangduna amadi sumon thaduna Kaukhalakpa Thodokpu Yaningdaba Phongdokladuna Khurai Thangjam Laikai Apunba Maira Paibi Amadi Laikai Aduda Leiba Apunba Club Singi Miyoi Singa Punduna Ngasi Khurai Lambida Miyangi Khongsat Ama Satkre Khongsat Aduga Mari Lainana Khurai Thangjam Laikai Apunba Maira Paibi Loop Ki Secretary Lairen Mayum Naubina Phongdorakpada
मे अहुमदगी हौदुना कुकी मिलिटेंट सिंगना चिंगया नकना खुंदाबा मैतै खुन सिंगदा अतमनना संगदुना मिचम मियाम कयागी युंग कई मैना तुमना थादोकपदा नतना नोंमै बोम कापसिंदुना मिचम कया हालकपादुदा मसागी थवाई कंजनबा अमदी युंग कई मैना थादोखिबा असे तौदनबा खुन ngakchariba miyoisingda CBI amadi NIA na yumda sangduna ngaihak leitana thiba humba chatharakliba asi khudakta lepkadabani makha tana leikai amatada sanglakpa yaroi micham miyam phage khanduna tarabadi miyam punamak phagadabani haina su fongdokhi aduna hauji akhoi leijariba 1/20 gi hanjan akhoi da atamna ka khanba ma yauri masi akhoi thamoi chongni ya janingde atai mafam kaya da khulai ka konana phagi basing ngasi phaude case pali haina ta de aduna thado ki bagi akhoi I baw loina tai adu ra su hauji hairiba akhoi angang sing makha ta na amu khanna kunna pasaliba si umasing sida amu na CBI khangde NIA khangde amatta sangak pa yaroi haiba mama akhoi Nakalama romda khongsat adugi manung sanna CBI sanglakpa yaroi khungakpa miyoi phage hairabadi miyam punamak phabiyu CBI amadi NIA na thokliba irang asi hena chauthoknaba sinbiganu thaba play card kaya sizinabata natana khungakpa miyoi phaba yaroi CBI leikaida sanglakpa yaroi haiba kholau kaya su lauki Jiribam district ki Lengang Pokpi police outpost leiba Commando unit duty tawduna leiba commando personnel amana miyoi ama nomaina kaptuna hatkre thodok aduda senariba commando adugi mayum miyam thomjinduna thugai khre hairi thodok asi ngarang numidang pung 9 minute 15 rom tabada commando barrack manungda thokibani laikhidraba miyoi adugi maming oinam gandhi sahi kuntrani thoi apokpa o mohon kawi Thawal district ki bengi mamang leikai dagi ni miyoi asibu nongmaina kaplam liba commando adugi maming loitam arunta sahi kuntrani pan sure mahak yairi pok bamon lekai dagi ni mahak tamenglong da leiba 5th MR gi personnel ni Thawal commando da attach tawduna leibani hojik na Jiribangi lengang pokpi da leiba commando unit da posting tabani hairi pawasi na hai ngasi ayuk pung 8 lom tabadagi thodok aduda leikhidraba miyoi adugi leikai gi miyam thodok adugi accused oiriba commando adugi yairi pokta leiba mayumda thomjilaktuna miyam na mayum sidokre bengi kun khoisaunaraba masing yamlaba miyam na accused oiriba arunta gi yairi pok bamon leikai da leiba mayum yorakpada masing yamlaba police sing ngaktuna leiramba amadi fire service ki gari khamduna leiramba ubada miyam khoisaung na khibaga loinana police ka kanna mukna khi lengang pokpi commando unit ki post commander na Jiribam police ta bisilakpa report ki matung innadi ngarang numidang pung 9 minute 15 rom tabada barrack aduda nongmai makhol ta khibadagi sangsinduna yenglubada loitam aruntana AK47 gi nongmai ama paiduna leblom khi mahaki manakta miyoi ama taduna leiramba thengna khibani hairi hojik fawbagi oina matau karamna thodok adu thokibano haiba khangba ngamdri adumakpu Jiribam police na thodok adugi matangda case amasu lokhat khre hairi matang sida ngasinung thili paw pizaba loijare imes tv meeting tabiri basingbu amukan na khurumjare